ꯈꯨꯔꯨꯝꯖꯔꯤ ꯌꯦꯡꯕꯤꯔꯛꯄꯅ ꯆꯦꯅꯦꯜ ꯁꯤꯃꯥꯏꯀꯤꯔꯤ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯒꯦ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯇꯦꯟꯅ ꯊꯝꯅꯕ ꯍꯣꯠꯅꯖꯒꯦ ꯃꯔꯝꯗꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯃꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯃꯦ 3ꯗ ꯊꯣꯛꯏꯕ ꯂꯥꯟꯁꯤꯒꯤ ꯃꯃꯥꯡꯗ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯑꯣꯜꯔꯦꯗꯤ ꯅꯝꯃꯒ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝꯗ ꯃꯌꯥꯝꯗ ꯎꯍꯟꯒꯦ ꯍꯥꯏꯗꯅ ꯅꯝꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯚꯤꯗꯤꯑꯣꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯒꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯤ ꯃꯌꯥꯝꯅ ꯑꯗꯨ ꯚꯤꯗꯤꯑꯣꯁꯨ ꯏꯗꯤꯇꯤꯡ ꯇꯧꯔꯒ ꯃꯇꯝꯗꯨꯗ ꯁꯦꯝꯈꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯍꯥꯏꯕ ꯑꯗꯒꯤ ꯃꯌꯥꯝꯗ ꯅꯨꯡꯉꯥꯏꯒꯗꯕ ꯃꯑꯣꯡꯗ ꯑꯩꯅ ꯁꯦꯝꯖꯕꯗꯨ ꯑꯗꯨ ꯑꯩ ꯊꯥꯒꯠꯆꯈꯤꯗ꯭ꯔꯦ ꯃꯔꯝꯗꯤ ꯊꯥꯒꯠꯀꯗꯕ ꯍꯌꯦꯡꯒꯨꯝꯕꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯤꯁꯦ ꯏꯗꯤꯇꯤꯡ ꯇꯧꯕ ꯂꯣꯏꯔꯦ ꯃꯇꯨꯡꯗ ꯍꯌꯦꯡ ꯊꯥꯒꯠꯄꯤꯔꯒꯦ ꯈꯟ ꯀꯥꯟꯁꯤꯗ ꯂꯥꯟꯗꯣ ꯂꯥꯛꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯆꯞ ꯆꯥꯅ ꯂꯥꯟ ꯂꯥꯛꯑꯕꯅꯤꯅ ꯂꯥꯟꯗꯣ ꯂꯥꯛꯁꯤꯜꯂꯛꯄꯅꯤꯅ ꯊꯥꯕꯗꯨꯒꯤ ꯄ꯭ꯔꯣꯒꯥꯝꯗꯣ ꯊꯥꯕꯗ ꯐꯖꯕ ꯈꯔ ꯋꯥꯠꯀꯗꯕ ꯑꯗꯩ ꯀꯔꯤ ꯃꯤꯁꯤꯡꯅ ꯀꯔꯤ ꯍꯥꯏꯅꯔꯛꯀꯅꯤ ꯀꯔꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯅꯔꯛꯀꯅꯤ ꯈꯨꯝꯃꯛꯀꯅꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯣꯏꯔꯨꯕꯅꯤꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯟꯖꯤꯜꯂꯒ ꯊꯥꯒꯠꯈꯤꯗꯅ ꯉꯁꯤ ꯐꯥꯎꯕ ꯑꯗꯨꯝ ꯂꯩꯔꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨꯕꯨ ꯏꯗꯤꯇꯤꯡ ꯂꯣꯏꯔꯒ ꯊꯥꯒꯠꯄ ꯅꯨꯡꯉꯥꯏꯇꯕꯗꯤ ꯑꯗꯨꯝ ꯊꯥꯒꯠꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯣꯛꯊꯣꯛꯆꯔꯒ ꯍꯥꯏꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯊꯝꯃꯒ ꯑꯩꯅ ꯚꯤꯗꯤꯑꯣꯗꯨꯗ ꯑꯩꯅ ꯂꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯖꯩꯁꯤꯗ ꯑꯗꯨꯝ ꯊꯝꯃꯛꯀꯦ ꯂꯣꯏ ꯐꯥꯎꯕ ꯇꯥꯕꯤꯒꯅꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯦꯠ ꯃꯦꯆꯤꯟꯁꯦ ꯃꯁꯤꯒꯤ ꯋꯦꯠ ꯃꯦꯆꯤꯟꯁꯤ ꯀꯦꯖꯤ 10 ꯉꯝꯕꯅꯤ ꯍꯥꯏꯗꯤ ꯀꯦꯖꯤ 10 ꯑꯣꯟꯕ ꯌꯥꯕꯒꯤ ꯃꯉꯣꯟꯗ ꯀꯦꯄꯥꯁꯤꯇꯤ ꯂꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯍꯥꯏꯔꯤꯕ ꯋꯦꯠ ꯃꯦꯆꯤꯟꯁꯤ ꯑꯗꯨꯝꯅ ꯄꯥꯝꯃꯒꯁꯨ ꯂꯩꯁꯦ ꯁꯤ ꯄꯥꯝꯕ ꯌꯥꯝ ꯌꯥꯡꯕꯅꯤ ꯑꯁꯤ ꯑꯗꯨꯝꯅ ꯄꯥꯝꯃꯒꯁꯨ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯃꯗꯨꯒꯤ ꯂꯤꯡꯛ ꯊꯝꯖꯔꯛꯀꯦ ꯑꯗꯨꯝꯅ ꯌꯨꯝꯗ ꯗꯨꯀꯥꯟ ꯍꯥꯡꯕ ꯑꯗꯒꯤ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯌꯣꯟꯕ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨ ꯇꯧꯕꯤꯅꯤꯡꯉꯒꯗꯤ ꯍꯥꯏꯔꯤꯕ ꯋꯦꯠ ꯃꯦꯆꯤꯟꯁꯨ ꯑꯗꯨꯝ ꯂꯩꯕꯤꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯪꯉꯒ ꯂꯩꯕꯤꯌꯣꯅ ꯍꯥꯏꯅ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯩꯅ ꯊꯝꯖꯔꯛꯀꯦ ꯁꯤꯗꯩꯗ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯅ ꯁꯤꯗꯩꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯈꯣꯏꯅ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕꯗ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕ ꯑꯣꯟꯂꯥꯏꯟꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯑꯩꯈꯣꯏꯒꯤ ꯏ ꯀꯃꯔꯁꯇ ꯄꯣꯠ ꯌꯣꯟꯖꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯦ ꯃꯁꯤꯁꯦ ꯑꯗꯨ ꯁꯦꯝꯕ ꯃꯇꯝꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯎꯠꯆꯔꯛꯀꯦ ꯁꯤ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯅꯝꯖꯕꯅꯤ ꯑꯩꯅ ꯅꯝꯃꯒ ꯃꯌꯥꯝꯗ ꯎꯍꯟꯖꯒꯦ ꯌꯦꯡꯍꯟꯖꯒꯦ ꯈꯪꯍꯟꯖꯒꯦ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯕ ꯚꯤꯗꯤꯑꯣꯅꯤ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯑꯣꯜ ꯏꯟꯗꯤꯌా ꯁꯄ꯭ꯂꯥꯏ ꯇꯧꯕꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯑꯗꯣꯝꯗꯣꯝꯅ ꯌꯣꯜꯂꯤꯕ ꯑꯦꯃꯥꯖꯣꯟ ꯈꯪꯗꯦ ꯐ꯭ꯂꯤꯞꯀꯥꯔꯠ ꯈꯪꯗꯦ ꯃꯤꯁꯣ ꯈꯪꯗꯦ ꯑꯦꯅꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯑꯣꯟꯂꯥꯏꯟ ꯏ ꯀꯃꯔꯁ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤꯗ ꯃꯔꯨꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯂꯩꯕ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦꯀꯣ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏ ꯀꯃꯔꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯄꯥꯝꯕ ꯌꯥꯎꯕꯤꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯂꯧꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯗꯨ ꯁꯄ꯭ꯂꯥꯏ ꯄꯤꯕ ꯉꯝꯅꯤꯒ ꯍꯥꯏꯅ ꯚꯤꯗꯤꯑꯣꯗꯨꯗ ꯃꯈꯜ ꯃꯈꯜ ꯁꯦꯝꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨ ꯑꯩꯈꯣꯏꯅ ꯊꯥꯒꯠꯄ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯂꯥꯟ ꯂꯥꯛꯁꯤꯜꯂꯛꯄꯅ ꯍꯥꯏꯖ ꯇꯥꯔꯦꯀꯣ ꯑꯗꯣ ꯂꯥꯟ ꯂꯥꯛꯄꯗꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝ ꯉꯝꯗ꯭ꯔꯒꯁꯨ ꯑꯩꯅ ꯃꯁꯤ ꯀꯔꯤꯃꯛꯒꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯀꯥꯟꯗ ꯁꯤꯗ ꯊꯝꯖꯔꯛꯀꯦ ꯁꯤꯗꯩꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯊꯝꯖꯔꯛꯀꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯇꯧꯔꯤꯁꯦ ꯌꯦꯡꯕꯤꯌꯨꯀꯣ ꯁꯤꯗ ꯎꯕꯤꯒꯅꯤ ꯃꯌꯥꯝꯅ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯦꯄ꯭ꯔꯤꯜ 30ꯗ ꯅꯝꯕ ꯚꯤꯗꯤꯑꯣꯅꯦꯕ ꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 30ꯗ ꯅꯝꯃꯦ ꯚꯤꯗꯤꯑꯣꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 30ꯗ ꯅꯝꯖꯔꯦ ꯅꯝꯃ ꯃꯇꯨꯡꯗ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡ 2:12 ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯅꯝꯃꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯅꯝꯃꯒ ꯃꯁꯤꯗꯒꯤ ꯑꯩꯅ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯦ ꯑꯩꯅ ꯂꯣꯏꯅ ꯀꯂꯦꯛ ꯇꯧꯔꯦ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯌꯦꯡꯕꯤꯔꯤꯕ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦ ꯏꯔꯩꯆꯥꯁꯤꯡꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯃꯗꯤ ꯍꯦꯟꯅ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯌꯥꯎꯕꯤꯔꯝꯃꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯠꯊꯥꯡꯗ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯑꯩꯈꯣꯏꯗ ꯀꯦꯄꯦꯕꯜ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯑꯗꯒꯤ ꯍꯥꯏꯔꯤꯕꯗꯨ ꯑꯗꯣꯝꯅ ꯄꯥꯝꯃꯒꯗꯤ ꯂꯩꯕꯤꯕ ꯌꯥꯅꯤ ꯍꯥꯏꯅ ꯊꯝꯖꯕꯅꯤ ꯑꯗ ꯃꯁꯤꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯅ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯍꯥꯏꯇꯥꯔꯦ ꯏ ꯀꯃꯔꯁꯇ ꯂꯩꯔꯤꯕ ꯄ꯭ꯂꯦꯠꯐꯣꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯒꯤ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯦ ꯂꯣꯏ ꯐꯪꯉꯦꯕꯀꯣ ꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯁꯄ꯭ꯂꯥꯏ ꯉꯝꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕꯅꯤꯁꯦ ꯑꯗꯨ ꯉꯝꯒꯅꯤ ꯑꯗꯣꯝꯅ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯊꯝꯖꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗ
ꯑꯗꯨꯒ ꯁꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯩꯅ ꯃꯦꯇꯔꯤꯌꯦꯜꯁꯤ ꯂꯧꯈꯠꯂꯦ ꯃꯦꯇꯔꯤꯌꯦꯜꯁꯤ ꯂꯧꯈꯠꯂ ꯃꯇꯨꯡꯗ ꯎꯠꯆꯔꯛꯀꯦ ꯃꯦꯇꯔꯤꯌꯦꯜꯁꯤ ꯂꯧꯈꯠꯂ ꯃꯇꯨꯡꯗ ꯑꯩ ꯏꯁꯥꯅ ꯑꯃꯨꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯑꯩꯅ ꯁꯦꯝꯃꯦꯕ ꯑꯩꯒꯤ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯄꯨꯁꯜꯂ ꯑꯩꯅ ꯑꯃꯨꯛ ꯁꯦꯝꯃꯦꯕ ꯑꯩꯅ ꯁꯥꯎꯟ ꯇꯥꯍꯟꯖꯗꯦ ꯑꯩꯅ ꯁꯥꯎꯟꯁꯦ ꯀꯩꯅꯣ ꯇꯧꯕꯅꯤꯀꯣ ꯂꯩꯊꯕꯅꯤ ꯂꯩꯈꯠꯂꯒꯗꯤ ꯇꯥꯅꯤ ꯁꯥꯎꯟꯁꯦ ꯎꯏꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯃꯦ ꯎꯏꯀꯣ ꯎꯕꯤꯀꯣ ꯁꯤ ꯚꯤꯗꯤꯑꯣꯗ ꯑꯩꯅ ꯁꯦꯝꯖꯕꯅꯦꯕ ꯗ ꯃꯈꯟ ꯃꯈꯟ ꯗꯤꯇꯦꯜꯁ ꯌꯥꯝ ꯇꯥꯛꯄꯅꯦ ꯂꯣꯏꯅ ꯅꯪ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏ ꯐꯪꯅꯤ ꯀꯔꯝ ꯀꯔꯝꯕ ꯀ꯭ꯋꯥꯂꯤꯇꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯂꯣꯏ ꯇꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯑꯃꯨꯛ ꯀꯔꯝ ꯀꯥꯟꯗ ꯁꯦꯝꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯄꯨꯔꯛꯑ ꯃꯇꯨꯡꯗ ꯑꯩꯁꯨ ꯏꯁꯥꯒꯤ ꯑꯣꯏꯅ ꯊꯕꯛ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯑꯃ ꯆꯤꯟꯕ ꯂꯩꯕꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯦꯕ ꯄꯨꯡ 12ꯒ ꯃꯤꯅꯤꯠ ꯅꯤꯐꯨ ꯇꯥꯕꯗ ꯅꯝꯃꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯅꯝꯃꯒ ꯑꯩ ꯑꯦꯗꯤꯇꯤꯡ ꯇꯧꯕꯤꯔꯦ ꯇꯧꯔꯒ ꯃꯌꯥꯝꯗ ꯃꯦ 3ꯗ ꯔꯤꯂꯤꯁ ꯇꯧꯔꯒꯦ ꯍꯥꯏꯅ ꯑꯩꯅ ꯁꯦꯝꯕꯤꯔꯒ ꯊꯝꯕꯤꯔꯦꯕ ꯊꯝꯀꯥꯟꯗ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯀꯩꯅꯣ ꯇꯧꯔꯦꯕ ꯀꯩ ꯍꯥꯏꯅꯤ ꯉꯁꯥꯏꯒꯤ ꯃꯦ 3ꯗ ꯂꯥꯛꯁꯤꯜꯂꯛꯄꯗꯒꯤ ꯑꯩ ꯚꯤꯗꯤꯑꯣꯁꯤ ꯔꯤꯂꯤꯁ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯕꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯗꯨꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯔꯤꯕ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯄꯨꯝꯅꯃꯛꯅ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯗꯛꯁꯤ ꯑꯩꯈꯣꯏꯅ ꯄꯥꯝꯕꯤ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯑꯗꯣꯝꯅ ꯄꯥꯝꯕ ꯑꯗꯣꯝ ꯑꯗꯣꯝꯅ ꯑꯦꯅꯤ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁ ꯄꯥꯝꯕ ꯂꯩꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯐꯪꯕꯤꯒꯅꯤ ꯑꯩꯈꯣꯏ ꯏꯁꯥꯗꯒꯤ ꯂꯩ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯍꯧꯖꯤꯛꯁꯤꯅ ꯁꯤ ꯑꯅꯧꯕꯗ ꯑꯩꯅ ꯁꯤ ꯑꯞꯗꯦꯠ ꯇꯧꯁꯤꯜꯂꯛꯄꯁꯤꯅ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁ ꯈꯛꯇ ꯅꯠꯇꯅ ꯍꯥꯏꯔꯤꯕ ꯋꯦꯠ ꯃꯦꯆꯤꯟꯁꯤꯁꯨ ꯑꯗꯨꯝꯅ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟꯗꯒꯤ ꯌꯥꯝ ꯍꯣꯡꯅ ꯄꯩꯁꯥ ꯇꯤꯡꯗꯅ ꯂꯨꯄꯥ 200-300 ꯑꯗꯨꯝ ꯂꯩꯕ ꯌꯥꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯨ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩ ꯁꯦꯝꯖꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯎꯠꯆꯔꯕꯗ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯂꯩꯖꯔꯦꯀꯣ ꯃꯁꯥꯒꯤ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯗꯨ ꯀꯥꯏꯗꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯃꯇꯝꯗ ꯑꯩꯅ ꯁꯦꯝ ꯚꯤꯗꯤꯑꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯂꯩꯇꯦꯕ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯃꯗꯨ ꯚꯤꯗꯤꯑꯣꯗꯨꯗꯤ ꯊꯥꯒꯠꯆꯔꯔꯣꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯑꯩꯅ ꯂꯣꯏꯅ ꯂꯩꯖꯩꯑꯕ ꯌꯦꯡꯀꯣ ꯁꯨꯃꯥꯏꯅ ꯁꯤ ꯌꯥꯎꯔꯤꯁꯤꯡꯁꯦ ꯃꯈꯜ ꯃꯈꯜꯒꯤ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯅꯦꯕ ꯑꯩꯅ ꯃꯇꯝꯗꯨꯗ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯇꯧꯅꯤꯡꯗꯅ ꯁꯦꯝꯈꯤꯕ ꯚꯤꯗꯤꯑꯣ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯁꯤꯗꯩꯗ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯂꯩꯌꯦꯕ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜꯁ ꯑꯗ ꯑꯩꯈꯣꯏꯅ ꯁꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯁꯄ꯭ꯂꯥꯏ ꯇꯧꯕ ꯉꯝꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯨ ꯂꯩ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯑꯣꯜ ꯏꯟꯗꯤꯌా ꯁꯄ꯭ꯂꯥꯏ ꯇꯧꯋꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯒꯣꯗꯥꯎꯟꯗꯒ ꯆꯠꯇꯅ ꯈꯣꯠꯇꯅ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯚꯤꯗꯤꯑꯣ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯣꯏꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯅꯝꯖꯔꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯅ ꯅꯍꯧꯅ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯑꯞꯂꯣꯗ ꯇꯧꯅꯤꯡꯉꯛꯏ ꯃꯔꯝ ꯋꯥꯈꯜꯂꯣꯟꯅ ꯀꯩꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯤ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯟꯊꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯂꯝꯖꯦꯟꯁꯦ ꯑꯩꯈꯣꯏ ꯆꯥꯎꯈꯠꯂꯝꯖꯦꯟꯁꯦ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯀꯩꯅꯣꯅꯤ ꯄ꯭ꯂꯦꯟ ꯄꯦꯄꯔꯅꯤ ꯄꯦꯛꯀꯤꯡ ꯃꯦꯇꯔꯤꯌꯦꯜ ꯁꯤꯁꯦ ꯂꯧꯊꯣꯛꯑꯒ ꯁꯤꯒꯤ ꯆꯦꯁꯦ ꯁꯤꯒꯥꯏꯔꯒ ꯅꯞꯄꯤꯒꯗꯕ ꯁꯨꯃꯥꯏꯅ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯂꯝꯖꯦꯟꯁꯦ ꯍꯟꯊꯔꯕꯅꯤꯅ ꯀꯩꯗꯧꯔꯦ ꯑꯩꯅ ꯑꯄꯥꯝꯕ ꯊꯕꯛ ꯍꯥꯏꯕ ꯇꯥꯔꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯕ ꯑꯣꯟꯂꯥꯏꯟꯗ ꯄꯣꯠ ꯆꯩ ꯌꯣꯟꯕ ꯂꯩ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯅꯤꯡꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯐꯤꯁ ꯀꯥꯅꯤꯡꯗꯕ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯇ ꯃꯇꯝ ꯆꯥꯅ ꯆꯠꯂ ꯃꯇꯝ ꯆꯥꯅ ꯍꯜꯂꯛꯄꯗꯨ ꯄꯥꯝꯖꯗꯕ ꯀꯅꯥ ꯑꯃꯒꯤ ꯃꯈꯥꯗ ꯂꯩꯖꯔꯣꯏ ꯑꯩ ꯏꯁꯥꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯒꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁ ꯇꯧꯖꯒꯦ ꯏꯟꯗꯤꯄꯦꯟꯗꯦꯟ ꯑꯣꯏꯅ ꯂꯩꯖꯒꯦ ꯍꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤꯗꯤ ꯋꯥꯈꯜꯗ ꯆꯥꯟꯅꯕ ꯑꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯑꯣꯏꯒꯅꯤ ꯈꯜꯂ ꯚꯤꯗꯤꯑꯣꯁꯤ ꯁꯦꯝꯖꯕꯅꯦꯕ ꯑꯗꯨꯅ ꯁꯤ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯕꯒꯤꯅꯤ ꯁꯤꯗꯩꯗ ꯑꯩꯅ ꯐꯖꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃ ꯃꯇꯨꯡꯗ ꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯗꯦꯠ ꯀꯌꯥꯗꯅꯣ ꯑꯦꯄ꯭ꯔꯤꯜ 30ꯗ ꯅꯝꯃꯨꯔꯦ ꯑꯗꯨ ꯅꯝꯃꯒ ꯁꯤꯒꯤ ꯀꯌꯥ ꯇꯧꯏ ꯃꯦ 2ꯗ ꯁꯦꯝꯕ ꯚꯤꯗꯤꯑꯣꯅꯦ ꯎꯕꯤꯔꯦꯀꯣ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤꯁꯦ ꯃꯦ 2 2023 ꯄꯨꯡ 12ꯒ ꯃꯤꯅꯤꯠ 24 ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯂꯣꯏ ꯂꯩ ꯊꯕꯛ ꯂꯣꯏ ꯂꯩꯅꯕꯅꯤꯅ ꯂꯣꯏ ꯆꯤꯟꯅꯩ ꯑꯗꯨꯅ ꯁꯤꯗ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯀꯔꯕꯥꯔ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯣꯟꯂꯥꯏꯟ ꯁꯥꯔꯚꯤꯁ ꯇꯧꯔꯒ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯌꯦꯕ ꯑꯣꯟꯂꯥꯏꯟ ꯁꯥꯔꯚꯤꯁ ꯇꯧꯔꯒ ꯏ ꯀꯃꯔꯁ ꯄ꯭ꯂꯦꯠꯐꯣꯝꯗ ꯁꯥꯔꯚꯤꯁ ꯇꯧꯕ ꯍꯥꯏꯗꯤ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯐꯣꯀꯁ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦ ꯑꯣꯡꯂꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯐꯣꯀꯁ ꯇꯧꯕ ꯅꯠꯇꯕ ꯇꯧꯕꯇꯕꯨ ꯉꯁꯤꯒꯤ ꯑꯩꯅ ꯚꯤꯗꯤꯑꯣꯁꯤꯗ ꯎꯠꯆꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝꯗ ꯂꯩꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯕ ꯍꯥꯏꯁꯤꯗꯤ ꯏꯟꯇꯔꯅꯦꯠ ꯌꯥꯎꯗꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯗꯅꯀꯣ ꯑꯗ ꯏꯟꯇꯔꯅꯦꯠꯇꯨꯁꯨ ꯊꯤꯡꯖꯤꯟꯕꯤꯔꯛꯄꯗꯒꯤ ꯃꯣꯏꯒꯤ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝꯁꯨ ꯍꯥꯠꯇꯣꯛꯄꯤꯔꯝꯒꯗꯣꯏꯅꯦꯕ ꯏꯟ ꯇꯥꯔꯝ ꯑꯣꯐ ꯂꯥꯛ ꯏꯟ ꯇꯥꯔꯝ ꯑꯣꯐ ꯀꯔꯣꯔꯗ ꯕꯤꯖꯤꯅꯦꯁ ꯁꯤꯔꯝꯒꯗꯣꯏꯅꯦꯕ ꯁꯤꯃ ꯂꯩꯖꯩ ꯑꯗꯩ ꯑꯃꯅ ꯉꯁꯥꯏꯒꯤ ꯁꯤꯒꯨꯝꯕ ꯄ꯭ꯔꯗꯛꯁꯤ
ꯄꯥꯝꯃꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯣꯔꯗꯔ ꯇꯧꯅꯤꯡꯉꯦ ꯂꯧꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯦꯖꯁꯤꯒꯤ ꯈꯨꯠꯊꯥꯡꯗꯁꯨ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯝ ꯄꯤꯖꯕꯅꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔ ꯍꯥꯞꯆꯕꯅꯤ ꯑꯗꯨꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯠꯁꯤ ꯂꯧꯅꯤꯡꯉꯦ ꯀꯅꯥꯒꯨꯝꯕꯅ ꯑꯣꯔꯗꯔ ꯇꯧꯅꯤꯡꯉꯦ ꯃꯁꯤ ꯀꯃꯥꯏꯅ ꯆꯦꯟꯕ ꯌꯥꯅꯤ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯗ ꯇꯥꯟꯅꯅꯤꯡꯕ ꯍꯥꯏꯅꯅꯤꯡꯕ ꯃꯌꯥꯝꯗꯨꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯁꯦꯝꯖꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯅ ꯀꯩꯗꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯩꯅ ꯃꯨꯝꯕꯩ ꯃꯊ ꯆꯠꯂꯨꯔꯒ ꯄꯣꯠ ꯆꯩꯁꯦ ꯂꯧꯕ ꯉꯝꯃꯨꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯀꯅꯥꯒꯨꯝꯕ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯑꯃ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯂꯩ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯒꯤ ꯄꯣꯠꯇꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯗꯤꯇꯦꯜꯁ ꯈꯪꯕ ꯂꯩꯕ ꯌꯣꯟꯅꯕ ꯂꯣꯏ ꯌꯥꯅꯦꯕ ꯏꯚꯟ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯤꯗꯨꯁꯨ ꯑꯩꯈꯣꯏ ꯂꯧꯕ ꯌꯥꯅꯦꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯟꯖꯟ ꯍꯟꯖꯟ ꯆꯠꯄꯒꯤ ꯀꯩꯅꯣ ꯃꯇꯝ ꯑꯃꯗꯤ ꯄꯩꯁꯥꯗꯨꯗꯤ ꯇꯤꯡꯉꯔꯣꯏꯗꯅꯀꯣ ꯃꯗꯨꯅꯤ ꯕꯤꯖꯤꯅꯦꯁꯇ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯂꯝ ꯂꯝꯗ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯂꯣꯏꯅ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯂꯩ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯐꯝꯅ ꯌꯨꯝꯗ ꯂꯩꯅ ꯅꯠꯇ꯭ꯔꯒ ꯑꯣꯐꯤꯁꯇ ꯂꯩꯅ ꯑꯦꯕ꯭ꯔꯤ ꯑꯗꯣꯝꯅ ꯇꯧꯅꯤꯡꯉꯤꯕ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯌꯥꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯃꯁꯤꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯇꯦꯟꯅ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯤ ꯍꯥꯏꯁꯦ ꯑꯁꯦꯡꯕꯃꯛꯅꯤ ꯂꯥꯟ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯔꯨꯐ ꯃꯌꯥꯝ ꯊꯝꯖꯈꯤꯕꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏ ꯏꯔꯤꯆꯥ ꯃꯌꯥꯝ ꯑꯃ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯖꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯑꯣꯟꯂꯥꯏꯟꯗ ꯁꯥꯔꯚꯤꯁ ꯇꯧꯖꯔꯤꯕ ꯃꯌꯥꯝꯗꯨ ꯑꯗꯣꯝꯗꯨꯅ ꯄꯥꯝꯕ ꯄ꯭ꯔꯗꯛꯁꯤꯡꯗꯨ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏꯗꯒꯤ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕ ꯂꯧꯕ ꯌꯥꯅꯤ ꯍꯥꯏꯅ ꯁꯦꯝꯖꯈꯤꯕ ꯚꯤꯗꯤꯑꯣꯅꯤ ꯇꯧꯕꯇꯕꯨ ꯂꯥꯟ ꯂꯥꯛꯈꯤꯕꯗꯒꯤ ꯂꯥꯟ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯈꯨꯗꯣꯡꯆꯥꯕꯁꯤ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯁꯤꯟꯅꯕ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯗꯁꯨ ꯋꯥꯈꯜꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯂꯥꯟ ꯑꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯥꯟꯁꯦ ꯑꯗꯨꯝ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯝꯇꯅ ꯍꯥꯏꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯕꯅꯤꯅ ꯆꯥꯗꯕ ꯊꯛꯇꯕ ꯑꯗꯒꯤ ꯆꯦꯟꯗꯕꯗꯤ ꯌꯥꯗꯦꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯣ ꯑꯩ ꯅꯍꯥꯟ ꯅꯣꯡꯃ ꯈꯕꯔ ꯃꯇꯦꯛ ꯑꯃꯈꯛ ꯊꯦꯡꯅꯖꯩ ꯈꯕꯔꯗꯨꯗ ꯌꯥꯝ ꯀꯟꯅ ꯃꯆꯥ ꯃꯁꯨꯁꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯒ ꯊꯥꯛꯇꯕꯗꯤ ꯍꯨꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯝ ꯆꯨꯒꯨꯝꯕ ꯁꯨꯝꯃꯒ ꯑꯩꯈꯣꯏꯒꯤ ꯇꯧꯋꯦ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯈꯕꯔ ꯃꯇꯦꯛ ꯈꯛ ꯄꯥꯈꯤꯕ ꯂꯩ ꯑꯗꯨꯅ ꯑꯩ ꯍꯥꯏꯁꯦ ꯂꯥꯟ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯆꯥꯗꯕ ꯌꯥꯗꯦ ꯊꯛꯇꯕ ꯌꯥꯗꯦ ꯄꯩꯁꯥ ꯇꯥꯟꯗꯕ ꯌꯥꯗꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯇꯕ ꯌꯥꯗꯦ ꯃꯈꯟ ꯃꯈꯟ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯀꯧꯕꯅꯤꯅ ꯑꯣꯜ ꯏꯟꯗꯤꯌꯥꯗ ꯐꯣꯀꯁ ꯇꯧꯕ ꯀꯧꯕꯅꯤꯅ ꯕꯤꯖꯤꯅꯦꯁꯁꯦ ꯑꯗꯨꯝ ꯍꯤꯡꯕ ꯉꯝꯕꯒꯤ ꯁ꯭ꯇꯦꯖ ꯑꯃꯗꯗꯤ ꯑꯗꯨꯝ ꯂꯩꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯥꯟ ꯍꯧꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯌꯥꯝ ꯍꯟꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯅꯤꯡꯗ ꯌꯥꯝ ꯆꯠꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁ ꯁꯤ ꯃꯩꯇꯩ ꯈꯛꯀꯤ ꯅꯠꯇꯦ ꯑꯦꯕ꯭ꯔꯤ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯕꯦꯛ ꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ ꯕꯤꯖꯤꯅꯦꯁꯇ ꯃꯥꯒꯤ ꯂꯥꯏꯐꯇ ꯄꯨꯟꯁꯤꯗ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯗꯨꯗ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯇꯉꯥꯏꯐꯗꯅ ꯅꯍꯧꯅꯅ ꯑꯃꯨꯛ ꯍꯤꯡꯗꯕ ꯆꯠꯇꯕ ꯇꯧꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏ ꯏꯔꯩꯆꯥ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯗ ꯌꯥꯗꯕ ꯑꯃꯗꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯖꯅꯕ ꯑꯃꯗꯤ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯇꯉꯥꯏꯐꯗꯅ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯝꯖꯒꯦꯅ ꯈꯜꯂꯒ ꯁꯦꯝꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯦꯟꯃꯤꯠꯂꯣꯟꯒꯤ ꯑꯗꯨ ꯄꯣꯠ ꯑꯗꯨ ꯊꯝꯖꯔꯒ ꯍꯤꯡꯗꯕ ꯇꯧꯗ ꯌꯥꯗꯕ ꯆꯠꯇ ꯌꯥꯗꯕ ꯄꯣꯠ ꯑꯗꯨ ꯃꯌꯥꯝ ꯑꯗꯨ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤ ꯑꯩꯅ ꯑꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯀꯥꯏꯊꯣꯛꯑꯒ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯡ ꯇꯝꯖꯕꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯍꯥꯏꯖꯔꯒ ꯃꯇꯥꯡꯁꯤꯗ ꯌꯦꯡꯕꯤꯔꯤ ꯄꯨꯔꯛꯄ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ